लोकसरी मतम कायथोक्तुना यावीरगा ngasi platform akoi internationally ai wari se internationally panjara im se asi maram so haijara ke internationally nationally uhanba ngamiba athletes meam bushu maheshona ikai khumna bocheri ngasi yam nungai ba su numini amasung thamoida tinglaw bam su phawi aina hojik panba internationally nationally haiba wahai sida haitar maram di kari gino hai matamda koina thang ta haiba se akoina hek wakhal tarakpadagi angang ori ngai dagi mamang dagi koina thang ta se hek wakhal tarakpada thang ta se uduna lai function achau chau uduna lai international da youtube ke ke da internationally laiba power mi bo da youtube ta yengaga laiba mayam na su a power ba mi mayam na su koi thang ta se loina ayam khangam gani national ki thak ta su loi khangam gani khangsu khangi bani any event amada cultural program hoina mang tharaga every program da mang thaduna laaga adum yauri bani haitare adubu ngasi keynote address bibiram bai ka amasu mamang da president nasu akoi yumda sangai da lakpiramaga wari se tana jaba ngasai da su ahan bamakta da program se haudringai mangoi na koi president gasu ka gasu tana jaba da kai hai gai ba matamda yam nungai ta ting law bam phau bai tai kari gi no hai matamda wari se aina yam toina hai jaba ai tabiramaga di ai naha ma oina aina rasiti chang ise kari gi no hai matamda rasiti se karma mina changi hai matamda hawai tongnaram mi se retire ga tawrakanda chai hum phumdra ga surakanda din len boy na rasiti changa pan ayam boy tawgi tasena sana na naw na rasiti changjagi bidi kari no hai matamda system gi manung sida soiriba awat pa phangdriba tobom thopada tawdriba right phungbam thopada phangdriba awat pa mayam asoi mayam chung thokpa awat mayam se hapchan base mapandagi lawbana yaroi dori sidi manungda changaga system manung changaga okhare ko mathau tai haibai wakhalon changjagi bine rasiti yaudri yaroi haibai wakhalon aduna sise kaita tarake haiba matamda huziki soriba khoi manipur se huzik tangdu leita ta dan leiribani yamna wari bani huzik ngatangi post koma ma kot pai wani kari thola ka dono khangbam ta natri nungai bam ta natri leiri myam se ngasi phambiri base event ngasi celebration haiba wani ngasi ge koi thang ta se yokhat ta ba yade haiba gi ngasi lak ta ba yade na thopi ra pai wani adubu matam sigi hairu ga di thamoi de nungai bam ta natti ba ngasi leiri myam se adubu akoi inat ki indigenous se akoi na yokhat ta ba yade akoi cultural event se yokhat ta ba yade akoi sports event se yokhat ta ba yade akoi isagi indigenous ni ko si akoi thok ta ba yade ko akoi ithaudang ni ko haiduna mayam su thokpi ram gani ngasi aina laksari su adugi demak ta ni seng na harabada aduna siguma mayam sigi marak sida ina haijaga dabdi rasiti politics se yaudaba yade politics na thong hangdok tori bane adubu politics da akoi isagi pose akoi isana haidana kanana haiduri gem ta habirone mapan amda lai ba to pa state lai ba to pa country gi lai ba miduna manipur khangbaga ai isana mama hoina manipur khangbaga yamba singna manipur khangbaga kanana henduru gem ta habirone akoi isana khangba hendu natro adudi political se akoi gi mapan dagi haira kanda haji yesi haibi muhutta akoi isagi pota isagi any party oisinu ai party baming palloi Maharashtra ki party ocean, Delhi ki party ocean, I nasi pusala ise, I tazara kadoi ni ko. Any party ocean over. Isana lairiba any party ki leader to di akoi maitai masa akoi indigenous person natro. Adu di akoi ki posida akoi isana ngangza matamda. Akoi isa ki poses mai laire ko hai matamda moina ta da bhauna de akoi na fajara forcefully hai matamda. Adu nai na haija doisi yam nungai taba ka sai ting phawe hai akoi da nungai taba ma wal thang ta yaw bai sibudi yam nungai re adu nungai jadabam di kai no hai matamda yam wak aina akoi na angang ore padagi yam sing adagi di mama sing ijagi icha sing inau sing hek taropadagi urakpadagi thang ta hai se udan la abani tv da sport mang da udun la abani any platform da udun la abani sigi se culture program di oiraga su ngasi bo the ministry of sports da si recognize torom da ba hai se si akoi ki political gi asoi banatro मैम चुमिला लिया हम ताई भी रहोने सी सरकार हम तक वही नती कोई ना हाइजरी से ममांग की वही हाउसी को तौरीबा लीडर्स में हम हाइतारे पॉलिटिक्स अब तक हाइजर बना चाहिए आइडी न्यूट्रल लेबा मिनी ममांग जो खंबी रंगने या मतलब या मैं खंबी रंगने आई की सोरे चुमरी चुमे हाइबा मिनी आइडी अदुना हाउसी पोगी सिदा अकोई इनाट
Art and culture sports na masak taibani ako'y Manipuri ima leibak ang leibak di art and culture sports na masak taibani haragasu hausipaw da thang ta se Ministry of Sports National Sports Federation da recognize event marta yaram da bai ba se amarom da di ras di tawriba singsi yam ikai ningai ni se na harabad nasa masayam na hena haibigre kana ay kutsang ba yamna sangga leiba haibi edo taseng na haragadi gaina thagat bagi wa adi ai taseng na haragadi ai ningai kanan bagi chang mangam bai wani ko sangga yam lai juru bai diwanate ai ningai se yamna ai ne thabak se tawge khan gare tawda ba yadaba thong se amuk thillaga hanga train lo sangi ba taragadi akoi kumaina akoi apama phangdoi no tai birone yari ga thong hanga triwong thin ta bani aduna ai ningai kanjaraga ngasibo aina ai angam jaba khara ai responsibility khara Chama 0.1 da gorega so in loser lakpani aduna ai sing asi ai mayam gi mamangda ngasi waltang thangta de nimisida haizari ai hana su khanjai adubu ngasi hena technicalities mayam se hena khangba oibana oza mayam na su haibi ba oirabdina ai sana ai gi 1 to 10 marakta ai gi main priority marakta kai kai thabak tawsige haibise si marakda 1 to 10 marakda khoi thangta se Ministry of Sports National Sports Federation da event amoy na happen ba hai ba se ai event amoy na bakala ni aina ai panda moy na lawra ni amgi khola us da kala pa yara pa yai aduda mayam pulak le mina se se mayam haijari itom da ngamak ta basu yai adun mayam gi khola da kala ka ni kainan punna chamina bada kanam ta thingba ngam badate punna harak bada kanam ta huji machoi Manipur leiba wari ba se amarom da di machoi tabagi su ayam bani ko pulak pakanda kanana thingna bang moigi yekna bana natraga any mapan gi mi amana harak pa matamda akoida usita ba hawangam nate moina kita usita pam yauri se kasu nate akoi masen pundri ba khara akoi masen punda bagini moina usitri si akoi masen amtak bhasana pungi matamda yekna bana oiro kanam ta mapan gi central government na oiro yekna na traga yekna bana oiro akoida usita ba hawangam nate akoi gi punda ba machoi ta ba si yauraga ni husik akoina mina kitang yekna bana ga usita na ngang ba ngami ba se ako dugi ni akoina amtak punsin bagi apun bagi sakta mo upa matamda kanam ta na akoida yekna bani hanang hangala yeng mga moy aduna sigi thabak sisu nasana na nauna lauzarake changjan jage thangat jage jaga magi Ministry of Sports tani khangde Ministry of Home Affairs ta changjan ba changjan ge sida nachana lauzaraga su mayam ge su apun bagi sakta mamdi si poch recognize tauna bona bada mayam changjan minasi have su haijari aduga ai ngasi se yamna sangna su yawing bani adu program se kitang ai yamna khaba mafam ngata ni koi leinari base ai gi yum de su ai gi lengthok piro ai su lakse ge yam toina aduna koi punbagi changse wat ibase punbagi changse hen hengalan si aduga ngasi ai gi token of love oina ai senung gi natabada ai gi just ai gi nausing cha sing just token of love nungsibagi love gift amo oina ngasi gi wal thangta de numisida ai 5000 amtang mateng pangjaram ge myam da sikha hajare myam Oh